Assalamu alaikum, everyone. Ramdam dalai vedesa khai thum namta. Nsi kayo phamra thamjage. Ai matam pum namta political gi oiba issue Congress pai natraga BJP pai natraga regional party pai habise thamdabane. Adu ngasi gi video sida ena thamodor singsi political gi oiba issue singsi dai kayo khara thamjage pa. Aduga mangjawlala kana gumana piyaz din bogiment iyaw te yaw ye ha bogum ma dum haidi ai chok pesu kai de ko maduda ai na thing back han do leite aduda ai na kesu khanjan leite masi ai myam da am thamjai du manipur pun gi recha sing da thamning bamna development gi matang se manipur ri si congress gi matam da Congress ta yena Congress support to we from the min to ba for si alimudin to rom kari no mayam na kang ai hai so kang ani hosi yemo Congress na overbridge sarami ima ke thelom sarami they kind of development mo ko ni to rom nasi puru BJP government kari to what to do kari to amu yen si lo overbridge am sa ra kai khel hosi mi pham chan de si ma ke thel mi pham chan de lambi de pham mi si public ta what we si masi akai atopa ke thelam sa ra si adum ekoi myam khan thabiro phai phate do Congress no baba BJP no baba Congress na phai khan bagi ni Manipur da ekoi gi MP election da ani mak Congress BJP ruling party leina Congress kai sa aduna aina su Congress phai na khale ko ai wakal mi ko sa ai pe kai ni aduga Manipur da regional party no myam thok lai se masi ai support to jage masi to bi gano regional party si I love regional party MPP Manipuri people party am khak to se biro wa ai support to ai sa se ai se na ki wena thwa yak sang yaw nai maduda kali to khai ge to ke pa me ba ai state ki ai gi iramdam gi party um ka le regional party ai aduna ta XYZ ai koi NPF ko ki naga gi me ki adu ti wa si dum koi sam chen to na le si wa se dum heng pu to ra ni ba aduna regional party si ai koi NPF oi gera mi naga gi ama adum saw na le sumena ko ki le sumena koi Manipur gi oi ba MPP heritage sida sumba gumba regional party am pulsan biro natta bida ai koi gi sa mapal gi center na koi game sa na da nungai ga da regional party me am thopi be sem si to bi kano Manipur kan se har ga di ya Manipur ngak se har ga regional party ama khakang da henchi aduna regional party me am se akoi masi ai yo khal da di praja me am su support to gi no ai su to jaro ha se ai kamjari regional party ha se ama ka ko henchi Congress BJP ha ga du color du di praja me am na khange akoi gi khwai da best akoi regional party si pai da best ne but to akoi gi machum cha ba gi phibam da akoi gi pai ri ba ruling party majority party sida dum chen gi bai thawak to ra de di kana de ba du di praja na no ne ba madu su to bi ga no aduna aina myam da bijani ba haijani badi akoi Manipur da lakni 2027 election sa si yam munna akoi gi yam benloi ba voting rights sa Congress na phai BJP na phai singa sai aina hai kre myam da Congress na kari torami pabung ibo BCM gi matam da kari torami akoi pabung BDM gi matam da kari tori hoji pabung yunam khem chan ma ti hoji kui dri ma gi hai be akiro ma na kari tori si myam loi khangnar ba ma da ne aduna Congress no phabagi ni MP election da ka khiba adu ain su Congress phai khali Congress da koi support to minasi si ai wakalo ni ko myam si Congress aw balite miyam gi scenario miyam da le public ki social gi si gi miyam si sum ai ni yeng jara ko dani ko adu Congress da ga ina da PC ha par tu nakte Congress na phari ha bani maram di Congress no torami ba mang da gi phatta budi political ge soiba aram da gi miyam yaw ne bisin naw si si BJP matam da su lang thoi si ne ba adu development torama phaba torama su ko ni sing si hosi pabung billion na example mai matam da border fencing gi torama da si character ka tilisli tori masi yam phai ba si appreciate to si aduna lag de general election sa Manipur kalhansi Manipur ngaksi haita ati matam amada Manipur imale baksida numit chama mangani blockade to ga akoi chingda mauda akoi NSN ni mubala pa matam da ima lebak thukai ni samba ya kai na akoi phone le pisi akoi gi pamui bo bi ro mane matam da atana te Manipur da any mayam lai kare phabu su phatab su ko adu masida yam nai na roi si aduna development de si kana na to ina development yo ina de khosi ta Congress na thamami ba asu ba full ba thamdri na lowi aduna ne Congress na yam
ꯅꯨꯡꯁꯤꯕꯅ ꯑꯃꯗꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯈꯣꯏ ꯅꯠꯇꯅ ꯂꯩꯔꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯁꯦꯟꯇꯔꯒꯤ ꯑꯀꯥ ꯌꯦꯡꯉꯒ ꯑꯃꯨꯛꯀ ꯕꯤ ꯖꯦ ꯄꯤꯁꯤ ꯐꯩꯌꯦꯅ ꯍꯥꯏꯗꯣꯔꯤꯅꯦꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯕꯤ ꯖꯦ ꯄꯤ ꯁꯦꯟꯇꯔꯗ ꯕꯤ ꯖꯦ ꯄꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯗꯤꯕꯂꯞꯃꯦꯟ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯄꯟꯖꯥꯕꯇ ꯇꯧꯔꯤꯁꯤꯅꯤ ꯀꯔꯅꯥꯇꯀꯥꯗ ꯇꯧꯔꯤꯁꯤꯅꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛ ꯃꯨꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦ ꯍꯦꯛꯇ ꯀꯩꯗꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯗꯨꯒꯤ ꯀꯠꯊꯣꯛꯄꯗꯨ ꯉꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯌꯥꯏꯐ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯅꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠꯁꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯕꯤ ꯖꯦ ꯄꯤꯅ ꯐꯩꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯇꯤꯟꯇꯛꯅ ꯊꯝꯖꯈ꯭ꯔꯦ ꯃꯁꯤꯗ ꯈꯜꯂꯒ ꯀꯣꯃꯦꯟꯗ ꯑꯃꯗꯤ ꯏꯁꯥ ꯏꯁꯥ ꯋꯥꯈꯜ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤ ꯑꯃꯨꯛꯇꯪ ꯈꯟꯊꯔꯒ ꯌꯦꯡꯁꯤ ꯀꯔꯝꯕꯅ ꯐꯔꯤ ꯀꯔꯝꯕꯅ ꯐꯠꯇꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯁꯤꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯕꯤ ꯖꯦ ꯄꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯗꯔꯋꯥꯏꯁ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯄꯥꯔꯇꯤꯁꯤꯅ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯇ꯭ꯔꯣꯐꯤꯛ ꯑꯃ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯀꯥꯔꯦ ꯁꯤ ꯄꯤ ꯑꯥꯏ ꯀꯥꯈ꯭ꯔꯦ ꯕꯤ ꯖꯦ ꯄꯤ ꯀꯥꯔꯦ ꯄꯣꯂꯤꯇꯤꯀꯦꯜꯗꯤ ꯆꯦꯟꯖ ꯇꯧꯔꯦ ꯃꯤꯁꯨ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯌꯧꯐꯥꯎꯗ ꯗꯤꯕꯂꯞꯃꯦꯟ ꯑꯃꯐꯥꯎꯕ ꯆꯦꯟꯖ ꯇꯧꯗ꯭ꯔꯤꯑꯕ ꯍꯦꯟꯅ ꯆꯥꯎꯊꯔꯛꯄ ꯉꯥꯛꯇ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯃꯤꯔꯝꯗ ꯗꯦꯜꯂꯤꯗ ꯑꯗꯒꯤ ꯑꯔꯨꯅꯥꯆꯜꯗ ꯑꯗꯒꯤ ꯍꯔꯤꯌꯥꯅꯥꯗ ꯏꯚꯟ ꯂꯥꯏꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯁꯇꯦꯠ ꯀꯌꯥꯗ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜꯗꯤ ꯍꯣꯡꯉꯦ ꯑꯗꯨ ꯗꯤꯕꯂꯞꯃꯦꯟꯗꯤ ꯍꯣꯡꯗꯦꯕ ꯃꯤꯗꯤ ꯑꯉꯥꯡ ꯄꯣꯛꯊꯣꯔꯛꯀꯗꯕ ꯑꯉꯥꯡꯒꯤ ꯀꯌꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯂꯝꯕꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯗꯨ ꯑꯁꯤ ꯃꯌꯥꯝ ꯁꯥꯈ꯭ꯔꯦ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯣ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯄꯥꯔꯇꯤ ꯅꯠꯇꯦꯕ ꯐꯠꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅꯦꯕ ꯐꯠꯇ꯭ꯔꯤꯁꯦ ꯀꯦꯟꯗꯤꯗꯦꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯅꯦꯕ ꯐꯠꯇ꯭ꯔꯤꯁꯦ ꯑꯦꯅꯤ ꯁꯦꯟꯇꯔꯒꯤ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯁꯅꯣꯕ ꯀꯔꯤꯒꯤ ꯃꯦꯘꯥꯂꯌꯥ ꯁꯤꯂꯣꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯕ ꯑꯦꯅꯤ ꯑꯗꯔ ꯏꯁꯇꯦꯠꯇ ꯀꯔꯤꯒꯤ ꯆꯥꯎꯈꯠꯂꯤꯕ ꯑꯁꯥꯝꯗ ꯀꯔꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠꯂꯤꯕ ꯕꯤ ꯖꯦ ꯄꯤ ꯑꯣꯏꯔꯁꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯣꯏꯔꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅꯦ ꯃꯁꯤꯗꯤ ꯈꯔ ꯆꯩꯔꯅꯤꯀꯣ ꯃꯌꯥꯝ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯁꯤ ꯑꯗꯣ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛꯀ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯤꯅ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅꯦꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯥꯔꯝꯃꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯗ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯨꯗꯨꯝ ꯊꯤꯜꯂꯒ ꯉꯁꯤ ꯐꯥꯎꯗ ꯑꯁꯨꯛ ꯌꯥꯝ ꯁꯣꯛꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯊꯝꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯊꯝꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤꯁꯤꯗ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯃ ꯊꯝꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯊꯝꯗꯕ ꯌꯥꯔꯣꯏ ꯉꯁꯤꯐꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯤꯜꯂꯝꯗ꯭ꯔꯤꯑꯕ ꯃꯃꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯀꯥꯕꯗꯁꯨ ꯑꯗꯨꯝ ꯑꯃꯨꯛ ꯃꯥꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯀꯥꯟꯗ ꯕꯐꯦꯂꯣ ꯐꯥꯝꯒꯨꯝꯕꯒꯤ ꯀ꯭ꯋꯥꯃꯅ ꯌꯣꯟꯕꯒꯨꯝꯕꯒꯤ ꯕꯤ ꯇꯤ ꯑꯦꯐꯀꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯦꯇꯔꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯑꯕ ꯆꯍꯤ 10 ꯑꯗꯣ ꯍꯟꯗꯛ ꯕꯤ ꯖꯦ ꯄꯤ ꯀꯥꯔꯦ ꯕꯤ ꯖꯦ ꯄꯤꯁꯤꯁꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯈꯔ ꯈꯖꯤꯛ ꯂꯥꯛꯄ ꯂꯝꯕꯤ ꯊꯣꯡꯒꯤ ꯄꯩꯁꯥꯗ ꯐꯥꯎꯕ ꯎꯗꯔꯒꯩꯗꯒ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯀꯩꯁꯤ ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯗꯅ ꯂꯩꯔꯤꯑꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤꯗ ꯐꯠꯇꯦꯅ ꯁꯤꯜꯂꯨꯔꯦ ꯑꯃꯨꯛ ꯇꯨꯡꯒꯤ ꯃꯊꯛꯇꯒꯤ ꯗꯔꯀꯥꯔꯇꯤꯅ ꯂꯥꯛꯑꯦ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯤ ꯊꯣꯡꯒꯤ ꯀ꯭ꯔꯣꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏꯔꯝꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯝꯒꯤ ꯔꯥꯏꯠ ꯍꯦꯟꯅꯦꯁꯨ ꯍꯥꯏꯔꯤ ꯄꯤ ꯑꯥꯏ ꯑꯗꯥꯏ ꯀꯥꯏꯅ ꯃꯃꯤꯡꯁꯦ ꯑꯗꯨꯅ ꯀ꯭ꯔꯣꯔ 4-5 ꯂꯧꯊꯣꯛꯑꯒ ꯊꯣꯡ ꯁꯥꯗꯕꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅꯦꯕ ꯑꯗꯨ ꯐꯔꯦ ꯁꯤ ꯃꯦꯇꯔꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯇ꯭ꯔꯣꯐꯤꯛꯁꯦ ꯑꯩ ꯆꯦꯟꯖ ꯇꯧꯔꯒꯦ ꯑꯃꯨꯛꯀꯣ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯑꯦꯛꯁꯁꯤꯡꯁꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯁꯦ ꯉꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯤ ꯀꯔꯤꯒꯤꯅꯣꯕ ꯄ꯭ꯔꯖꯥꯒꯤꯅꯤꯅ ꯃꯈꯣꯏ ꯑꯦꯂꯦꯛꯁꯟ ꯈꯨꯗꯤꯡꯒꯤ ꯑꯦꯂꯦꯛꯁꯟ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤꯒꯤ ꯄꯩꯁꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯤ ꯄꯩꯁꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯂꯝꯕꯤꯒꯤ ꯀꯣꯏꯂꯥꯁ ꯊꯥꯗꯕꯤꯗ ꯏꯁꯄꯦꯁꯦꯜ ꯃꯦꯟꯇꯦꯅꯦꯟꯁ ꯄꯩꯁꯥ ꯀꯥꯏꯊꯣꯛꯈ꯭ꯔꯦꯁꯦ ꯈꯪ ꯑꯦꯛꯁ ꯑꯣꯏꯍꯧꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯁꯤꯅ ꯀꯔꯤꯒꯤ ꯀꯣꯏꯁꯟ ꯇꯧꯗ꯭ꯔꯤꯅꯣ ꯀꯔꯤꯒꯤ ꯃꯣꯏ ꯃꯊꯛꯇ ꯑꯥꯔ ꯇꯤ ꯑꯥꯏ ꯊꯥꯗ꯭ꯔꯤꯅꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯗꯨꯁꯨ ꯃꯆꯨꯝ ꯆꯥꯕ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯦꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡꯗꯣ ꯑꯃꯨꯛ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯆꯞꯈꯥꯏꯔꯛꯀꯅꯤꯅ ꯀꯤꯕꯗꯒꯤ ꯉꯁꯤ ꯃꯈꯣꯏꯅ ꯇꯧꯗꯕꯅꯦꯅ ꯂꯧꯋꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ
ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯨ ꯅꯠꯇꯦꯕ ꯀꯣꯡꯒ꯭ꯔꯦꯁ ꯕꯤ ꯖꯦ ꯄꯤꯗꯨ ꯅꯠꯇꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯃꯤ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯃꯤ ꯐꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯤ ꯏꯂꯦꯛꯁꯟꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗ ꯁꯣꯠꯊꯃꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯗꯨ ꯑꯣꯔ ꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁꯁꯤꯗ ꯈꯨꯗꯨꯝꯅ ꯊꯤꯅꯤꯡꯉꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯤꯅ ꯇꯧꯈꯤꯕ ꯃꯈꯣꯏꯒꯤ ꯄꯦꯔꯠꯁꯤꯡꯗ ꯂꯩꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯥꯔ ꯇꯤ ꯑꯥꯏꯒ ꯊꯥꯔꯒ ꯃꯈꯣꯏꯁꯦ ꯁꯔꯥꯛ ꯁꯔꯥꯛ ꯃꯣꯏ ꯅꯩꯈꯥꯏꯅꯤꯡꯉꯦꯕ ꯑꯩꯁꯨ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯏꯂꯦꯛꯁꯟꯁꯤ ꯔꯥꯖꯅꯤꯇꯤꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯇꯧ ꯍꯥꯏꯌꯦꯕ ꯑꯗꯣ ꯖꯁ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯜꯂ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯀꯤꯈꯠꯂꯛꯇꯕ ꯑꯃ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯗꯁꯨ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯗꯧꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯀꯥꯍꯧꯗ꯭ꯔꯤꯕ ꯑꯦꯛꯁꯇꯨꯅ ꯀꯣꯏꯁꯟ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯄꯦꯔꯠꯇ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯔꯨꯕꯗꯨꯅ ꯉꯁꯥꯏꯒꯤ ꯇꯧꯕ ꯉꯝꯗꯕꯅꯦ ꯂꯧꯔꯦ ꯑꯗꯨꯒ ꯚꯣꯠ ꯂꯦꯞꯄꯤ ꯑꯗꯨꯒ ꯚꯣꯠ ꯃꯌꯥꯝ ꯃꯌꯥꯝꯗꯅ ꯃꯈꯣꯏꯁꯤꯡꯁꯦ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯏꯂꯦꯛꯁꯟ ꯇꯧꯔꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ ꯑꯩ ꯑꯦꯛꯁꯅꯤ ꯋꯥꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯥ ꯀꯥꯍꯧꯗ꯭ꯔꯦ ꯈꯜꯂꯁꯨ ꯀꯥꯔꯤꯕ ꯃꯤꯗꯨꯅ ꯊꯕꯛꯇꯨ ꯇꯧꯍꯟꯅꯕꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯗꯤꯕꯂꯞꯃꯦꯟꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠ ꯑꯦꯛꯁ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯁꯅꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ प्रजाꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦꯕ प्रजाꯒꯤ ꯅꯨꯡꯁꯤꯔꯝꯃꯒꯗꯤ ꯃꯈꯣꯏꯅ ꯉꯁꯤ ꯂꯝꯕꯤꯒꯤ ꯊꯣꯡꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯈꯣꯡꯗꯧꯔꯤꯁꯤ ꯃꯣꯏ ꯅꯣꯡꯃꯇ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ꯭ꯔꯕ ꯉꯁꯤꯐꯥꯎꯗ ꯃꯤꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯐꯪꯁꯟ ꯑꯃꯗ ꯃꯣꯏꯁꯤꯡꯁꯤꯅ ꯋꯥꯍꯩ ꯑꯃꯐꯥꯎ ꯂꯥꯎꯗꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯥꯎꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯀꯥꯔꯝꯃꯒ ꯃꯈꯣꯏꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯣꯏꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯇꯧꯈꯤꯕꯅꯤꯅ ꯗꯤꯕꯂꯞꯃꯦꯟꯗ ꯇꯧꯔꯝꯗꯕꯅꯤꯅ ꯑꯗꯨꯏꯗꯨ ꯃꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯖꯦꯟꯁꯤꯅ ꯑꯃꯨꯛ ꯐꯔꯛꯀꯗ꯭ꯔꯥꯅ ꯀꯤꯕ ꯌꯥꯗꯦꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯀꯔꯤ ꯂꯩ ꯃꯌꯥꯝ ꯑꯝꯇ ꯈꯟꯊꯕꯤꯌꯣꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯔꯤꯕ ꯚꯣꯠ ꯂꯦꯞꯄꯅꯤ ꯑꯩꯁꯨ ꯂꯦꯞꯄꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯑꯩꯁꯨ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯟ ꯇꯧꯔꯅꯦꯕ ꯏꯂꯦꯛꯁꯟꯒꯤ ꯑꯩ ꯏꯁꯥꯁꯨ ꯏꯂꯦꯛꯁꯟ ꯐꯥꯏꯠ ꯇꯧꯔꯅꯦꯕ ꯀꯥꯗꯕ ꯑꯜꯂꯥꯒꯤ ꯋꯥꯅꯤꯀꯣ ꯃꯄꯨꯒꯤ ꯋꯥꯅꯤ ꯀꯩꯁꯨ ꯑꯗꯨꯅ ꯊꯤꯡꯉꯤ ꯃꯗꯣ ꯑꯩ ꯀꯩꯁꯨ ꯃꯗꯨꯗ ꯃꯥꯏꯟ ꯇꯧꯗꯦ ꯀꯥꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯏꯂꯦꯛꯁꯟ ꯐꯥꯏꯠ ꯇꯧꯔꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯝꯕꯤꯒꯤ ꯊꯣꯡꯒꯤ ꯗꯤꯕꯂꯞꯃꯦꯟ ꯑꯦꯅꯤ ꯍꯤꯔꯝꯗ ꯑꯩꯅ ꯊꯣꯡ ꯊꯥ 9-9 ꯁꯥꯗꯅ ꯂꯩꯔꯝꯕꯗꯨꯁꯨ ꯈꯔ ꯁꯦꯝꯖꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯃꯌꯥꯝ ꯃꯇꯦꯡꯒ ꯇꯧꯔ ꯂꯣꯏꯁꯤꯜꯂꯦ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯑꯀꯥꯕꯁꯨ ꯇꯥꯗ꯭ꯔꯦ ꯑꯀꯨꯝꯕꯁꯨ ꯇꯥꯗ꯭ꯔꯦ ꯑꯦꯛꯁꯁꯨ ꯇꯥꯗ꯭ꯔꯦ ꯋꯥꯏꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯇꯥꯍꯟꯒꯗꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯈꯟꯒꯠꯂꯛꯑꯦꯕ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯗꯤꯀꯣ ꯑꯩꯁꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯍꯟꯕꯤꯔꯣ ꯑꯩ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯣ ꯃꯈꯣꯏꯁꯤꯡꯁꯦ ꯑꯀꯥꯕꯁꯨ ꯇꯥꯗ꯭ꯔꯕ ꯍꯥꯟꯅ ꯀꯔꯝꯕꯁꯨ ꯇꯥꯗ꯭ꯔꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯁꯨ ꯆꯣꯡꯊꯣꯔꯛꯇ꯭ꯔꯕꯁꯤꯅꯤ ꯑꯩ ꯇꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦꯗꯅ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯒꯤ ꯁ꯭ꯇꯦꯟ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯀꯔꯥꯏꯕ ꯇꯧꯋꯦꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯅꯤꯛꯀꯦꯕ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤ ꯃꯃꯤꯡꯁꯤ ꯅꯨꯃꯤꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯁꯨ ꯃꯣꯏ ꯄꯨꯊꯣꯛꯑꯒ ꯑꯩ ꯅꯩꯅꯒꯦꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯌꯥꯕꯗꯤ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔ ꯂꯩꯃꯥꯏꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯍꯦꯡ ꯇꯧꯔ ꯍꯥꯞꯄꯤꯌꯣꯕ ꯑꯩ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯦ ꯑꯩ ꯆꯥꯎꯈꯠꯄꯗ ꯑꯩ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯝꯒꯦꯕ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯦꯟꯁꯟ ꯂꯣꯏꯕꯗꯩꯅꯤ ꯔꯝꯖꯥꯟꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯃꯔꯝꯗꯤ ꯑꯀꯥꯕꯁꯤꯅ ꯀꯔꯤꯅꯣ ꯄꯥꯔꯇꯤꯗꯨ ꯉꯥꯛꯇꯪ ꯇꯣꯛꯁꯤꯀꯣ ꯄꯥꯔꯇꯤꯗꯨ ꯉꯥꯛꯇꯪ ꯇꯣꯛꯁꯤ ꯃꯤꯁꯤ ꯀꯔꯝꯕꯅꯣ ꯍꯨ ꯏꯁ ꯄꯥꯔꯁꯟ ꯃꯥꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯁꯤ ꯑꯝꯇꯪ ꯌꯦꯡꯉꯣ ꯑꯩ ꯉꯁꯥꯏ ꯄꯣꯏꯟ ꯃꯌꯥꯝ ꯄꯤꯈ꯭ꯔꯦ ꯃꯌꯥꯝ ꯂꯧꯊꯕ ꯍꯥꯏꯔꯗꯤ ꯂꯧꯊꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗꯐꯥꯎ ꯈꯟꯅꯉꯥꯏꯅꯤ ꯑꯀꯥꯕ ꯃꯤꯗꯨꯅ ꯊꯕꯛ ꯇꯧꯗꯕ ꯃꯇꯝꯗ ꯀꯥꯍꯧꯗ꯭ꯔꯤꯕ ꯃꯤꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯏꯔꯤꯒꯦꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯊꯛꯇ ꯋꯥꯍꯪ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯊꯛꯇ ꯊꯕꯛ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯨꯔꯥꯟꯕ ꯃꯥꯅ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯁꯨ ꯍꯨꯔꯥꯜꯂꯨꯕ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯁꯤꯁꯨ ꯃꯆꯨꯝ ꯆꯥꯕ ꯃꯤꯡꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯕ ꯊꯃꯣꯏ ꯁꯦꯡꯅ प्रजाꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯤ ꯉꯥꯛ ꯁꯦꯟꯒꯦꯅ ꯊꯣꯛꯂꯛꯄ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯅꯠꯇꯕ ꯄꯩꯁా ꯈꯔ ꯄꯥꯏꯁꯤꯜꯂ ꯊꯣꯛꯂꯛꯄ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯅꯦꯅ ꯇꯥꯟꯅꯔꯛꯄ प्रजाꯒꯤ ꯁꯦꯡꯕ ꯁꯦꯕꯥ ꯇꯧꯒꯦ ꯑꯩ प्रजाꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯑꯩ प्रजाꯒꯤ ꯀꯔꯃꯆꯥꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯂꯥꯛꯇꯕ ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯦ ꯑꯩ ꯂꯤꯗꯔ ꯑꯣꯏꯒꯦ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯚꯣꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯟꯗꯛ ꯂꯥꯛꯂꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯦ ꯑꯩꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯞꯄꯅꯤ ꯑꯩꯅ ꯂꯦꯞꯀꯗꯧꯔꯤꯕ ꯃꯛꯁꯠꯁꯤ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯔꯝꯒꯦ ꯑꯇꯩ ꯑꯃꯐꯥꯎꯒꯤ ꯅꯠꯇꯦ ꯑꯀꯥꯕ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯍꯥꯏꯔꯕꯗꯁꯨ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕꯤꯗ꯭ꯔꯕ ꯗꯤꯕꯂꯞꯃꯦꯟꯒꯤꯅꯦꯅ ꯂꯥꯛꯄ ꯄꯩꯁꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯗꯕꯗ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯃ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯔꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯦꯖꯨꯀꯦꯇꯤꯚ ꯏꯟꯖꯤꯅꯤꯌꯥꯔ ꯁꯤ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯕꯗꯁꯨ ꯇꯥꯕꯤꯗ꯭ꯔꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯁꯤꯗ
ꯍꯥꯟꯅ ꯑꯦꯛꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ MLA election ꯀꯥꯔꯝꯕꯒ ꯀꯥꯗ꯭ꯔꯤꯕ ꯑꯃꯗꯤ election ꯂꯦꯞꯄꯨꯔꯒ ꯀꯥꯍꯧꯗꯕ ꯁꯤꯁꯤꯡꯁꯤꯁꯨ ꯁꯥꯏꯂꯦꯟ ꯂꯩꯈꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ CSOꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯀꯩꯁꯨ ꯄꯋꯥꯔ ꯉꯝꯗ꯭ರೆ ꯑꯗꯨꯅ ꯔꯤꯄ꯭ꯔꯖꯦꯟ ꯑꯣꯐ ꯗ MLAꯗ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝ प्रजा की निको थुंगल लगे ना खंगल ये होय सही मंगा की voting rights है I am not rich person I am nati I पैसा पाए बमी नती I am poor person I लायर बमी समी मियाम ना नुसी दिलदी मियाम की पाम और उस मियाम की हक से I मियाम की मफल लगे बन गया है बसे I मियाम मान लो सही है promise ने बसे ngamdraba mahek ni kup tu na miyam ge inu pam sa aw matam ai punsi je dum phul lo lo ki poison no yam sa ai pen re ba ko wa gai gen rasi di mani pu gi suni ko pen risa ai ta se ma ki no gai gi oi na yo phum kra tham ja ge duna ai coming election sida praja gi oi na ai symbolic amagum na miyam na tham gi miyam ni use to gi edim from da ai ke su kai de sacrifice to je but miyam na thamoi seng na sa gi khan da bi da sahi manga gi am na peloi ba voting rights ya पैसा ना यो थोक तबिदा रियाज दिन बोगी में यों है लेप को दो एनी इंडिपेंडेंट ओइसनो कांग्रेस ओइसनो बीजेपी ओइसनो एनी पार्टी या मदा मियाम या पाम मदु कमेंट थंबिरो अदुगा अदु सोई सजेशन लो जगे अदुदा आई इलेक्शन तौरगे ना आई खन ले मियाम की दमनी को आई नते मियाम आई की कछु काय के आई केमता लेते दुगी इंगोना करिसो दुगी कलक पमी होबा चौ सांग केसु ले जगे बट आई इति पासु सादे अदु प्रजा सी दमकता सीरसु हिंगसु प्रजा की तमकता सुगुम्ब नुपा अमसु इलेक्शन काकी सुगुम्ब लाइरब नुपा अमसु इलेक्शन काकी अमदि प्रजा इतम तोइसि मणिपुर इतिहास ता अमदि सफलम बेना खंगलेबो अदन इसिन नाउसि एंगोंदा ngangiba saiba tawriba mayam singdo ai loi tai ignore tawbe yaw sa tawri tawbe ya da matang na soi dum ngangi adum khumi aduna chinnaw sina handaki lagiba general election se 2027 की इलेक्शन से मसीदा एहाकसु मियामगी सेबारो यमोइना मियामगी कर्मचारी यमोइना आइसु इलेक्शन फाइट तौरगनी इलेक्शन लेबगनी मियाम पुम्नमगना साजो पिनबियो अमदी आइबु नुसिबियो हाइबसि थम्मगा मियामदगी असिगी वा हाइखि बसिदा सोइखिबलान कि याव सुमा पिगनी थैंक यू एवरीवन